Sambit Patrada Z category ki security pikre. N Birena Chief Minister ki fam thadokraba matungda BJP ki in charge oina Manipurda lairiba political di charangnaba phibam yengsinduna lairiba MP Sambit Patrada Manipurda lairingai manungi oina Z category ki security pikre. Manipurda president role thangkiba matungda Sambit Patrada Z category ki security pinaba warep India government ki Ministry of Home Affairs na lokibani. Pawi likhun singna Phongdokkhre gi matung ina Manipur gi anoba Chief Minister ama khananaba thabak lokhaliba Sambit Patrada attack tawrakpa yai haibagi matangda intelligence rona pirakpa report ama yengsilaba matungda mangonda Manipurda lairingai manungda Z category gi security pinaba warep lokhibani. MP Sambit Patrana Manipurda lairingai manungda amadi tongan ma mafam chingda chatpada Z category gi security piduna ngak chengadawriba asi Manipur khaktagini atopa mafam gi dinate. Sambit Patrada lakpana maram oiduna Manipur Legislative Assembly ki mifam hamandre haiba Congress na maral chikibani. Paolienlal Houkip na tawribasi sumi haiduna Asang Kasar na discussion award da Phongdokkhre warwal amatang. Mase BJP ki MLA ne ba ko BJP MLA ni strongly MLA ma waina BJP ki party ma waina su ngange ba ngarang tawro Chief Minister Kuki da pi ke piro ko pira su aduna solution na te akhoi di separate na ne hai ba ngame ba adu bu ngasi Paolienlal Houkip ta ngasi phobata akhoi ki Sarda Devi na BJP ki president explanation call to bungam de ngasi atopa kana su action su laude asonda MLA kuthra leiriba aduga NPF ki MLA yauna aduga ada yauriba mayam sina ko huibu kibu kumna loina mai leifamda manung lona leire aduga Paolienlal Houkip na directly openly challenge tore aduna madi cooking interest di high khreab ko sonda na MLA hampu natra MLA 50-40 leiriba Manipuri MLA singsina pomabu challenge su tawbungam de ngasi mangon da counter su tawde anga press conference su famde mangon da retaliate su tawde reply su pi de mana tawning ba tawdo ere de hojekti Chief Minister Silo Haina Sanariba game aduga adu tawda hojik manu MLA 40 leiribase adum nga turenda nga thadaraga powder thadaraga ko ngaura chaibu kumna chahalibise Paolienlal na injection ka khrebu kum tawre made sonda khanna le ngaule aduga sonda mana noina BJP ki MLA ama oina is nothing adu laura ngamle aduga BJP state kaino party na karimata explanation call tawde tawbro tawde karumena kari action laurage aduna para ba thokpan na aduga Paolienlal MLA amaga sonda MLA kunthra ni phuga panaraga leire very shameful aduna ma kumba go khoi maitai macha su naga macha su khara tho haina idi haininge CRPF jawana kapada masayaw na ahum sire nipan thokle ngasi numidang pung nipan min kolom tabada Impal West District ki Lamthang Police Station ki complex ta CRPF personnel amana mahaki nomay na kapada masayaw na personnel ahum siraga personnel nipan na sokre Pawilikon sing na hai CRPF sama kunsuba Battalion Havildar Oiba Sunday Kumar Kauba man ang mangonda isu tawba nong may nakapada personnel ani siraga nipan bu sokhalaba matungda masama tomda caption da duna sikibani Manipurda Houkip sa hilising aninga kulhumdagi May ahumdagi irang tolakkibaga matungda Impal West District ki manung chanba Lamthang Police ta CRPF personnel sing deploy tawbaga loina na personnel sing adu police station complex manung da leiba makoi ki camp ta leibani ngasi ki thaudok adu da soglaba personnel nipan adu rimsa pukatuna laikanari siriba personnel sing adu lokhalaga postmortem tawnaba rimsa thamkhre thaudok asigi matang da police na case ama lokhatuna thikat pa hokre ngasi ki thaudok adu karam na thokibano haiba chap chaba khangmangamdri official di oidaba pawgi likhun singna Phongdokkhre matung ina suti piyo haiba yadaba ka mari lainana Havildar amaduna mahaki service rifle na kaptuna personnel ani siraga nipan soklaba matungda masama tomda caption jaduna sikibra haibagi chingnaba lei hairi First step President role, next step separate administration Haina MIZORAM MP na Phongdokkhre PR thamlabani na Manipur gi crisis tagi Modi na senduna leiba yararoi ngasi Home Ministry gi maikai dagi President Draupadi Murmu gi mingda thokpa notification amana Manipurda President rule thamle haina lauthokiba asina maram oiraga Manipur gi law and order yauna government ki leiriba function kudingmak India lengang na pairabani na tha kaya chupna ngasi phawba loisinba ngamdana leiriba Manipur gi crisis asidagi Prime Minister Narendra Modi na mahausagum chenduna leiba yaroi haina Lok Sabha gi opposition leader Rahul Gandhi na phongdorakli wafam asi Manipurda President rule thamlakpaga mari lainana Rahul Gandhi na mahaki official
ꯃꯥꯏꯀ꯭ꯔꯣꯕ꯭ꯂꯣꯒꯤꯡ ꯁꯥꯏꯠ Xꯗ ꯄꯣꯁꯠ ꯇꯧꯗꯨꯅ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯗꯣꯔꯛꯈꯤꯕ ꯄꯣꯁꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ BJPꯒꯤ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯌꯥꯕꯅꯤ꯫ ꯉꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ PR ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯈꯥꯡꯂꯤꯕ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯔꯥꯍꯨꯜꯅ ꯍꯪꯂꯛꯂꯤ꯫